Mars ki tang taraga humdoi, kumjali singani kungamanga, Binit Kumar Dube, Masagi Chehi, Kuntraga Teres Suraba, Miyai Asi, Kanpurda Leiba, Dr. Anuksha Tiwarigi, Impaired Clinic Asidala, Hair Transplant Taunana Bagidamok Mahak Laklame. Binit Kumar Dube Asi, Pankida Leiba, Power Plant Amada, Assistant Engineer Oina, Tabak Tauduna, Mahaki Family Singa, Loinana, Kanpurgi Rawatpur Police Station gi Manung Chana Leriba Officer Colony Asida Mahagasi Lerami. Mahaki Asengba Laifamasi Gorakhpur Hariba Mafam Asidagini. Mars Kitang Tarahum Doyasi Binit Kumar Magi Hair Transplant Taunana Bagidamag Impaired Clinic ta Laki. Matam Aduda Magi Nupi Amadi Masa Singna Holy Yaunana Bagidamag Makogi Asengba Mayum Gorakhpur Hariba Mafam Asida Chatkirami. Hair transplant tauringi Manungda Binit Kumargi Hakshangda Hanaga Manadaba Mongda Ahongba Khara Laklami. Surgery asi pangthokpagi chumnagi normal oina ahongba khara lakpaduni haiduna khalami. Surgery loraba matungda Binit Kumar Dube gi hakchang asi yamna phibam soksilaklami. Mamai mamitsu pomkhalaklami aduga kususu typhet taraklami. Hair transplant gi matam asi chaurangna Nungtelgi Pung amadagina Numidangi Pung Nipan Fauba Hadiba Hair Transplant asi Satakibani. Oirakliba Binit Kumargi Pibam Asida Impaired Clinic Tagi Jaya Tripathi Haibadi Engineer Binit Kumargi Loinabi Asida Call Toroktuna Magi Mapuroiba Asi Hair Transplant Lurakpadagi Masagi Pibam Soksilaktuna Private Hospital Amada Pukhatle Haraga Call Adu Kudakda Thamki. Masigi Matungda Kona Thangda Dr. Anuksha Tiwari Call Pairatuna Jaya Tripathiga Wari Sanaki Amadi Test Taudana Surgery Asi Pangthui Haibagidamag Jaya Tripathina Dr. Anuksada Hairami Adubu Dr. Anuksanasu Mak Masagi Maral Jazaki Sanariba Makoyanigi Wari Asi Loinamag Jayana record Tauduna Thamauki Masigi Makatarakpada Imung Manungi Miyoi Singnasu Binit Kumar Dubegi Pawasi Tanaduna Binit Kumar Dube na Pukaliba Private Hospital Aduda Yoraki. Makoina Hospital Aduda Yorokpa Matamdadi Binit Kumar gi Hakchangi Pibam Yamna Hena Soksilami Amadi Mahaki Maithongshu Pomkatuna Lerami Aduna Mitsu Shengna Uba Pankide. Mahaki Kutsu Taipet Taduna Hospital gi bed Aduda Yamna Awachaina Khangduna Lerami. Oiramliba Fibam Aduda Binit Kumar Dubegi Family na Kudakta Binit Kumar Asi Maming Leiba Regency Hospital Hadiba Sida Pukalaknanaba Honaki Adubu Hospital Asi Yaruklaba Matungda Treatment Chatharingeda Binit Kumar Dube Malemasi Thadoktuna Chatkirame. Subnatagi Hair Transplant Tauraba Matungda Pung Kungamari Padringeda Binit Kumar Dubegi Punsi Asi Mankibani. Oidiba Pibam Asidagi Dr. Anuksha Tiwari Su Mafam Adu Thadoktuna Kanamata Haidamdana Chatkirami. Loinana Binit Kumargi Hakchang Aroiba Mathong Mangam Pangthok Kraba Matungda Imung Manungi Maikei Dagidi Binit Kumargi Misi Asi Dr. na Section Bawatpana Laibak Tiba Thodo Asi Thokibani Haina claim Toki. Masigi Matungda Dr. Anuksha Tiwarigi Impaired Clinic Asida Laktuna Dr. Asigu Unanaba Honaki Amadi Hairiba Clinic Asi Thonglon Ki Amadi Mahakumargi Imunung Dagi Tauba Mobile Phone Sing Kudimag Dr. Asina Receipt Taukide. Masigi Matung Megitang Mapan Lisingani Kunga Manga Asida Chief Minister gi Portal da Dr. Anuksha Tiwari gi Mathakta Complaint Asi Taurkibani. Hairiba Complaint Asida Thaudog Asigi Evidence Oiba Yaba Call Record Audio Video na Singba Yauduna Sem Portal Asida Wakalakibani. Sem gi Portal Asida Wakalakpadagidi Police na FIR ama panduna Thaudo Asigi Kongul Liraki. Dr. Anuksha Tiwaribu Police na Police Station Asida Laknanaba Che Taduk Hana Thaki Adubu Madugi Response Amata Lakide. Police Nasu Thaudo Asi Medical Negligence under Section 106 Clause 1 gi BNS ki Makhada Case Ama Lokatuna Thaudo Asigi Matangda Thizilaki. Hair Transplant Tobada Engineer Ama Laikidre Haibigi Pau Asi Thuna Yangna Media Singda Yoraki. Masidagi Engineer Binit Kumar Dube da Thokiba Thaudo Asiga Chapmanava Thaudo Amagi Matangda Family Amanasu Police da Complaint Torki. Complaint Asida Laikidraba Engineer
Mayak Katiyargi Mama Pramodini Katiyarna Fongdokliba asi Magi Masanupa Mayak asi Pravin Singh Institute of Technology Bunti Kanpur hariba mafam asidagi B.Tech loiraba matungda Kanpurda masagi business ama semgatnaba hotnariba miyoi ama oirami. Masigi matung tarakpada mayekna November 19 lisingani kunga mari asida Dr. Anuksha Tiwarigi Imperial Clinic asida mahaksu hair transplant taunanabagidamak laki. Hair transplant tawbagi thabagasi saurangna ayuki pung 9 dagina nungthilgi pung 2 fawba sathaki. Masi loraba matungda manaw nupa kusagraga lonana Farukhabadda laki. Mayekna hair transplant tawruba numidasigi ahing athengbada mayak asi masada China khol ama yamna kanna fawrami. Dr. Anuksada call tawduna mayaki phibamgi matangda paw tamki. Maduda Dr. Anuksha Tiwarina ahanbada injection ama kapu haiduna injection asi kapkhirami. Injection asi kablabasu mayaki phibamdi hena soksillaklami. Masigi makatarakpada Dr. Anuksana amuk mahaki kokte yetliba bandage adu khara common nabagidamak hairami. Masi phawbada mayaki hakchang hena soksilakpa natana farakpa leiramde. Amukasu Dr. Tiwari asina injection ama kapnanaba hairami. Masigi matung tarakpadagidi mayaki maithong asi yengbada yamna pomkhalaklami amadi kususu typhoid tarami. Masigi matungda mayak asi thabak nai haiduna yamna kanna hairakpadagi ayuk anganbada heart ki doctor amagi manakta mayak pupuduna charki. Doctor asina kupna yenglaba matungda heart ki oiba problem di amata leite haiduna hairami. Madugi matungda mayakna hair transplant tawriba Kanpurgi mafam asida punanaba hotnarakpa matamda mayak mafam adu yaudringaida punsi pikhamnaki. Hair transplant tawrubadagi supnatagi pung kunga mari phadringaida masanupa mayak katiyar laikidaba asina mamagi thamoida yamna nungaitaba ama haibadu oirami. Masigi matungda mayakki mama pramodinina mafam amada amuk chattuna masagi misi asigi matangda justice phangnanabagidamak tha taruk hena hotnaduna laki. Adubu magi wakat asi kanamatana tabinaba leikide amadi masanupage hakchang postmortem tawkidaba asina maram oiraga FIR su panba yakide. Asumna November 18 lising ani kunga mari asidagi masagi maisak khangduna laklingegi serak asida masanupana hair transplant tawriba clinic aduda chap manaba doctor amana amu hair transplant tawba matamda engineer ama laikidra habagi pawasi tarakpadagi mama asina police station asida complaint ase tawrakibani. Haujikti Kanpur police ta chap manaba doctor amada hair transplant tawrubadagi engineer ani laikidabagi case asi taraina lawba yaramde. Police na Dr. Anuksha Tiwari Kongul Lirubada Magi Clinic Impair Amadi Magi mobile phone off tawduna Dr. Anuksha Tiwari mirod oina lotki. Masigi makatarakpada police nasu Dr. Anuksha Tiwari Kongul linanaba multi-state search operation hapta ani hena chathaki. Hariba operation asi UP, Delhi, Haryana hariba mafamsing maruoina Dr. Anuksha Tiwari na leramba yai hariba mafamsing asida chathaki amadi Dr. Anuksha Tiwari ki mobile location gi matung ina Rothak amadi Panipat hariba mafam asida location phangki. Adubu Dr. Anuksha Tiwari di phabangam kide. Police na Dr. Anuksha Tiwari ki khongun akanba mongda lirakpa sina maram oraga Dr. Anuksha kuina lotpangam dabadagi mari lainaba police station amada mahak asi surrender tawki. Dr. Anuksha Tiwari na surrender tawraba matung megi tang kunga taruk amada lower court amada mahak asi puthoraktuna hearing chathaki. Hariba hearing asida Dr. Tiwari na surgery asi mahana chathabanati lam asida khanglaba Dr. Manishna chathabani haiki. Dr. Tiwari gi wafam asi counter tawraduna hariba surgery asi Dr. Tiwari masamangna chathabani amadi Dr. Anuksha Tiwari na tamlakiba dental surgery lam madugi wangmada mahakna hair transplant gi thabak asi chathakibani haiduna hearing asigi manungda fongdoknaki. Masigi matung tarakpada thaudo asigi matangda thejinnabagidamak judicial custody da Dr. Anuksha Tiwari
नुमित तरागा मरीनी लेननब कोर्टना राय ताखी मेडिकल गाइडलाइन की रिपोर्ट ना हेयर ट्रांसप्लांट असी मियोय अमना हेक्ता पांगथोकपा यादे डर्मेटोलॉजिस्ट नत्रगना प्लास्टिक सर्जन सिंगना हारिबा हेयर ट्रांसप्लांट की थबक असी पांगथोकदबनी हाइकी अदुबु डॉक्टर अनुक्षा तिवारी न तौरमलिबा असिदी यामना अंगकपा अमने महाक असी मनप रसना डेंटल कॉलेज फरीदाबाद हारिबा मफम असिदगी बैचलर ऑफ डेंटल सर्जरी की डॉक्टर अमने हाइबसी खंगबंगमकी थोखरिबा थौदो असिगी मतांगदा थिजिलकपा मतमदा कानपुर की चीफ मेडिकल ऑफिसर डॉक्टर हरि दुत्ता नेगुना मेंबर अहुमना साबा कमिटी सेमदुना क्लिनिक असिदा इन्वेस्टिगेशन तौकी मेंबर सिंह असिना क्लिनिक असी मतौ करमना चलाइरिबनो पेशेंट कया हारिबा मफम असिदगी पेशेंट कया ट्रीटमेंट तौबा लेख्रबगे अमदी मफम असिदा तौरिबा सर्जरी असी लम असिदा लैबा मियोय सिंगना तौखिब्रा हाइदुना थिजिनबा हौरकी लोनना विनीत कुमार दुबे की कंप्लेन असी अहानबदा चीफ मिनिस्टर की पोर्टल दा कंप्लेन तौरखिबा मरमना चीफ मिनिस्टर ऑफिस नसु मियोय अहुमना साबा अहानबा इंक्वायरी कमिटी अमसु सेमकी मसिदा मखुगी इंक्वायरी दा फंगखिबा रिपोर्ट असी हेयर ट्रांसप्लांट की सर्जरी असी स्टैंडर्ड प्री ऑपरेटिव प्रोटोकॉल हाइबदी सर्जरी तौद्रिंगगी ममांगदा मथौ ताबा टेस्ट सिंग पुमनमग डॉक्टर अनुक्षा तिवारी ना विनीत की मफमदा सथखिदे हाइबा असिसु खंगबंगमकी विनीत कुमार दुबे न लेखिदबा असी बैक्टीरिया ब्रेन इन्फेक्शन ना मरम ओरगा महाक असी लेखिदबनी हाइबसु कंफर्म तौकी डॉक्टर अनुक्षा तिवारी की क्लिनिक एम्पायर असी डॉक्टर तिवारी की मपुरोइबा डॉक्टर सौरभ की ओरमी लोनना हारिबा क्लिनिक अनि असिसु इंजीनियर विनीत कुमार दुबे अमदी मयक कटियार की थौदो असिना हारिबा क्लिनिक असिगी रजिस्ट्रेशन सु मरी लेनबा लोइसंगना कखी लोइनना पुलिस नसु थौदो असी मखा ताना इन्वेस्टिगेशन चथदुना मिसी अनिसिगी मतांगदा मरी लेनबा डॉक्यूमेंट सिंग खोमजिनदुना निंगथीजना चार्जशीट फ्रेम तौरबा मतुंगदा डॉक्टर अनुक्षा तिवारी मसाना तौजरुबगी चप चाबा चराक फंगनबा पुलिसना होटनरी मियै अयाम्बना थाजनरिबा असी हेयर ट्रांसप्लांट समथाबा हाइबसी सेफ परमानेंट ओइबा अमदी माइनर प्रोसीड्यूर की थौंगनी हाइबसिनी अदुबु मसिदा असेंगबा रियलिटी खरदी लेरी हारिबा हेयर ट्रांसप्लांट की थौंग असी यामना लाइना अखोइना उबा फंगलबसु तसेंगबदी मसी अककनबा मेडिकल स्टैंडर्ड सिंगल लोनना हैंडल तौदबा तारगदी इन्फेक्शन एलर्जी रिएक्शन नर्व सिंगदा डैमेज नत्रगना पुंसिबु खुदोंथिबा थौहनबा याबा सर्जरी मखल अमनी मखाताना चैनल असिदगी क्राइम ग मरी लेनबा वारी सिंग ताबु फंगबिनबगिदमक चैनल असिबु लाइक कमेंट सब्सक्राइब तौबिरमु ताबिरिबसिंगबु अमुक कहना खुरुमजरी।